Hello guys, ngasi se smai tawni am nungai banu mi ne agi punsi yo na soduga nahandai su mangjer ko mangla na ma mangphau na banu mi amani haidra mi am dam tang hana sha tawjage ngasi se aiga aigi wife ko gi luhong ba sahi ma pha banu mi ne December gi tang 3 haiba numit sida ngamjaba kharadang ai orphan home da nahandagi ai kai maktang do ju ka thokjage na ai ngajer puni adu laiba fabadagi orphan home amuk phangjare hai orphan home sida ai chatlaga ai ngamjaba aina sahi su patalakpa sel dugi kitang ngamjaba khradang haitare isagi humangmana tawjaba paisa khrana aigi nungshijaraba sinau singi mafamda kai makhradang ai kudol tamjaruge changtanaba hainana singba sing kai makhradang ai kudol tamjaruge hana sinjabani ngasi numit asi yamna mafawna bu numit asida yamna nungai basu phawe aduga mayamsu adomna adongi wana tanjaruba selsing natragna tongan tong phumna taluba selsing kana leijdrbsingidmk myo singi mafumda nomo tangorbasu ekubam tangorbasu mateng tawbiu habsi matangai tamjage mateng tawba nungsinaba haibisina khudimaki afaba magul na moina lojaraga aina ngasi chachagadruchi mem ai celebrity sabagi natragna tongan tongan bagi michat tanbagi nasade aigi thamoidagi thukcharakpa aigi baba ima pulamangna support tawbiba aigi ngamjaba kharadang kana leijdrbsingidmk isajing inausingdagi mafamda khudolona tamjarugi haibagi damakta aina tawjabani masimona aina mehanggi damakta celebrity saningbagi natragana aise michat tanbagi tawbani chade ngamjaba khadan kathokjabani aduga mayamsu thindaba tawduna mehanggi mateng pangbiu habisi matangi bina hanuktan ruchal aduga mayamna ai matam sangwa phangdrena haibire ado soidana ubu phanglatagani thabangna matamna yadabagini do mayamsu mayamgi ngamjaba khagadang olabasu leijata kana leijdaba kamu singi mafamda mateng tawbiu tola taraba singu seba tawbiu tola taraba singi seba tawna adongi sapunsigi mai pakpa lambi oigani habase thamjage mayam su ngam matam dum soina mateng pangbiu masi mem ai chacharugi ye horen ai video su semjaraki mem mafam jaga do yorakanda daga mu mem horen mafam jaga do da mu mem punamu thinna bi kudum chab da ujaraga मैम चलू खीगे मफम जगह हपचरके हूँ लंबी थोलप हौरे मैम तेत कायदना पांथोजगे मैम मैम सेवा तौसी मतंग पांगसी मतंग पांगना थोबलानी कना leijdrbsingidmk nungshiba tamsi मैम अदुदे होरेन अमु आई सोदना आई ब्लॉग सिदा सोदना हपचरके को मैम गायबिरमु मफम जगह मफम जगह सिदने गाड़ी अनी लाक्साबने तौजगे है यौरे Manungga angang siya, manungga pangis ko rin. Doon na tayo.
Zamana ba ai su jana pia ba khung jare noi myam se gi board pira ga pusin chang ga mi ba lai ba da na da gi ga si sahi ma pha ba no mi ne ba lu gi u noi sahi pha ba no mi se da na no khoi gi na thana ba tan bo su board ba adu ren haw na samina se ba ko adu ga da gi jana pia ga khung jare noi ma se chamana ba yan da bra adu du gi ne ba da na si ma khung da ga si la ga noi na si la ga noi tuk na jo gi ne lai se ya de ko noi board piro jo da ha kamane pido no te prose kai bor pido no da da te prose masinu sang ni mo haidura kai haidu bor phajo te prose bor phajo te piro na I bor ni gena lai My bor ni be hai hai bor phajo te pro ahi bo na ta do pro ja ma bor pi bai kai na le je ka dore bor pi do kanno pio na hai pio bor phajo te da na ngasi na ko si da no ko na da da bor phajo te pio ba da isa no pi si no in no pi si Oke nungai apa na pan boy cara ke noi junoi no matik mangalai ba kwa lamdam sigi mai pak pa noi no ko resi po tu dia nasi da gia masa pada bro masa ya tu tu me ba tu yang mau sih mau Macam kenapa malia? Dama bro, cici mah bro. Ha, kenapa kita yang ni? Minap sih kan maksudnya kali itu nak angan sih gitu. Si sebenarnya 0 to 6 years ki angang infant ko sa like ba category of children sebenarnya. Kuigi pura totally legal hai abandon to mo ba. Kanam ta mama pa masak khandra ba du ba surrender to ba kana ko ba khara mo surrender to ba ai yok cha ba ngamroi circumstance mi tumi ne ko poverty na mara mo idana ada disaster na mara mo idana mai pitho ba sindo adu angang sindo ne ba si ka se capacity sa ta angang tara ang ju se ko try ko ilai ba sista so misna infant angang gile ba infant ko ne ba angang macam pok tengah tha ani suba ko le tha ama phat di ba ngang ani ni re ni sa tha ani shrong dilo sino pamsa si hoi mo de physically healthy oi je ba mo dino ne ba then mo di dormitory ge le ko kitchen kano si on tham bi ko emergency nga ha ka ke ami pizza bi thak ko medical room ko special ko ana ba ko ko Sahi kya mo sala me namu kan to be sahi kya koi na to isi sahi nearly 20 years sudo isi si kun da yang no kuya matam yang to be ko yang mai ma si nga sa klap ko di ko si to totally abandoned hospital da hunto o ma nga ko ngasi leng bu pa ka ngam da dida hoi adu me damu ne kya ro bi da dum na sa kam ni sahi to mu se
Sina sahi kya mungkin range tu? Sina 7 to 18 years, up to 18 years ko. Okay. So 18 years tu chapam na kira di 21 years. Ako na support tahu. Saya kuma tu bukan mana lagi ni. Sina kah lebih kya mungkin sang ke pas? Si ako ni 50 bedded ni ko. Ada 50 bedded sa kun dormitory ni khaide ba. Somna kada tangkai ma, somna kada tangkai ma ko. Jadi sudah mai sudah anak kamu mungkin. Ani. Agora você se inflou muito café. Oh, sini mana sahaja boleh ba? Mana sahaja boleh loan ba ko? Mai kauntan itu ni kan. Sisa tidak ada, jangan tidak ada ko. Tak colorful Atau, ay, amatang kana top jadi ada. Ya. Memori ke ada tunan jadi tahu. Ya, sih terlalu lagi. Sama lagi lain. Kesukai kita kan tahu. Yumnam tu biar, Yumnam tu biar je. Yang kasih ni kau. Sis na mo itayi ako na kami sa tara. 12 poki manung sa. Kita kita tahu bus dalam kami. Sis na capacity dia apa je? Sama ni kali ada di khaide ko. Ado so kuji se when ne. Perna ba ya buda ako na grad ko somna ka na mukto ba somna ka na sa ko. Sa kita pura totally sick room mo na pa ka thamme ko. Like we like kami ni ba. Menam sih like je. Hotel ni orang menam tu seorang nak kiamu like sih orang tu ucap tak per kami berapa. Ni jangan pilih orang. Like saya mama natang like. Like chemistry or physics, dagi Eikhoi ko, professional line gi ko. Adagi science ki aure, adagi commerce ki aure, accountancy ki aure, adagi atopa library ko. Mini library ay tayo. Mini library ni. Adagi asina story book ko. Kung writers may amna iba ko pag may nandun may amna. Usually mix ni se. From time to time mo yung pahal ko. Matam khaide ko pa. Cái tủ. Ada legal adoption chắc cũng mấy am được. Legal adoption chắc ini có through cái social welfare na facilitate tàu em sige se. Cái state kita sara hay ko. Cái state adoption resource agent authority na sige through dagi mo kamu central adoption resource agency na ko. Sige through da tawra adoption se ko legal adoption se mapan chắc ini for international adoption se. Madam yang haji ko ina long tang na to long yang mai. Si moi campus ta ko ina. Madam moi ji ko gi mafam maming se tung job tang ngai ro se le. Integrated Women and Children Development Center hai na organization ki ga no ne ko aduga koi sorta IWCDC ne so thum na re akoi si akoi 1990 da koi register tawraga ko ji phawa su sa khara ai ko ni hai ta Oji phawa madam mo gi si fu ji dai ta ngan kaya am su sin bi re phaw ta ngan chorang kaya am ki sang ko ji koi legal adoption agency ki oina die koi 2001 dagi horaga hum phawa da around nearly 300 ki maya da ngang te ingon do ko admission to next in the new da magi root chibo aga hai tare ko student kum ba tawon ba chung ba ra ngang sam ngang 100 ki ma khad dia koi mu restore to ki hai tare aduga abai angang nearly 100 kana koi legal adoption in country and intercountry and adoption in such program Madam mo gi si mana
ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯍꯦꯟꯅ ꯀꯠꯊꯣꯛꯂꯛꯏꯁꯦ ꯑꯩ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜ ꯑꯦꯝꯕꯤꯁꯟꯗꯤ ꯁꯨꯛꯂꯩ ꯂꯩꯅꯤꯡꯉꯣꯅꯦꯕ ꯑꯗꯣ ꯀꯔꯝꯕ ꯑꯦꯝꯕꯤꯁꯟꯗ ꯀꯔꯝꯕ ꯄꯥꯝꯕ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯈꯤꯕꯅꯣ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗꯗꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯒꯤ ꯐꯤꯜꯗ ꯋꯥꯔꯛ ꯇꯧꯔꯝꯗꯦ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯔꯨꯔꯦꯜ ꯗꯤꯕꯂꯞꯃꯦꯟꯒꯤꯒꯨꯝꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯑꯦꯟ HIV/AIDS ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ HIV/AIDSꯀꯤ ꯃꯔꯝꯗ ꯗ꯭ꯔꯒꯇ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯛ ꯇꯧꯖꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯤꯜꯗ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀꯤꯌꯔ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯁꯤꯒꯨꯝꯕ ꯐꯤꯜꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯁꯥꯔꯚꯤꯁ ꯄꯤꯗꯕ ꯃꯇꯝꯗ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯗꯣꯞꯁꯟ ꯑꯦꯖꯦꯟꯁꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯕ꯭ꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯂꯩꯔꯦ ꯑꯗꯣ 2001ꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯑꯍꯥꯟꯕ ꯇꯧꯕ ꯄ꯭ꯔꯣꯖꯦꯛꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯑꯣꯔꯐꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯅ ꯑꯦꯗꯣꯞ ꯇꯧꯕꯁꯨ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯅ ꯇꯣꯇꯦꯜ ꯑꯦꯔꯥꯎꯟ ꯁ꯭ꯇꯥꯐ ꯀꯌꯥꯃꯨꯛꯅ ꯃꯐꯝ ꯖꯒꯥꯁꯤ ꯆꯂꯥꯏꯕꯤꯔꯤꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯁꯤꯡꯅ ꯀꯌꯥꯃꯨꯛ ꯃꯐꯝ ꯖꯒꯥꯁꯤ ꯂꯩꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯍꯣꯝ ꯑꯅꯤꯅꯦꯀꯣ ꯑꯃꯅ 6 to 18 years ꯑꯃ 0 to 6 years ꯑꯃ 0 to 6 yearsꯁꯦ ꯑꯩꯈoi ꯀꯦꯟꯗꯤꯗꯦꯠ ꯀꯦꯄꯥꯁꯤꯇꯤꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯑꯉꯥꯡ 12 ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ 40ꯒ 5 ꯍꯧꯖꯤꯛ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯇꯤ ꯑꯩꯈꯣꯏ ꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯦꯗꯣꯞꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯥꯐ 10ꯒ ꯃꯥꯊꯣꯏꯅꯤ ꯑꯗꯨꯒ ꯍꯣꯝꯒꯤ ꯑꯣꯏꯅ 10ꯒ 3 ꯑꯗꯨ ꯃꯦꯗꯥꯝ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯎꯕ ꯃꯥꯏꯗꯨꯗ ꯂꯩꯔꯤꯕ ꯁꯦꯂꯔꯤꯒꯤ ꯑꯣꯏꯒꯦꯔꯝꯕ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅꯗꯤ ꯀꯠꯊꯣꯛꯅꯕꯗꯤ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯑꯌꯥꯝꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯂꯥꯛꯄꯤꯒꯦ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒꯤ ꯑꯃꯨꯛꯇꯪ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗꯀꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ICPS ꯄ꯭ꯔꯣꯖꯦꯛ ꯑꯅ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯑꯃ ꯂꯩ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒꯤ ꯑꯗꯨꯝ ꯁꯦꯂꯔꯤ ꯍꯥꯏꯔꯤꯕ ꯑꯣꯅꯔꯦꯔꯤꯌꯝꯁꯤ ꯈꯔ ꯐꯪ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏꯅ ꯍꯧꯖꯤꯛ ꯁꯦꯟꯁꯤꯗ ꯑꯁꯨꯛ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯈꯔꯗꯤ ꯃꯥꯏ ꯄꯥꯛꯂꯕꯅꯦꯕ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯍꯣꯏ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯕꯤꯔꯝꯒꯅꯦꯕ ꯑꯁꯨꯝꯕ ꯑꯉꯥꯡꯁꯤꯡ ꯈꯔꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯦꯗꯥꯝ ꯍꯣꯏ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯀꯔꯤ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯒꯦ ꯍꯥꯏꯗꯤ ꯖꯁ ꯂꯥꯏꯛ ꯃꯃꯥ ꯃꯄꯥꯗꯧꯅ ꯃꯦꯗꯥꯝ ꯍꯣꯏꯅ ꯁꯛꯑꯒ ꯂꯩꯔꯕꯅꯦ ꯃꯦꯗꯥꯝ ꯍꯣꯏꯅ ꯀꯔꯤ ꯐꯤꯜ ꯇꯧꯕꯤꯒꯦ ꯑꯉꯥꯡꯁꯤꯡꯁꯨ ꯎꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯔꯒ ꯐꯦꯃꯤꯂꯤꯅ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯇꯤꯚꯁꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯃꯥꯕꯨ ꯀꯤꯌꯔ ꯄꯤꯕꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯗ ꯄꯨꯔꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯖꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ 18+ ꯑꯣꯏꯈꯤꯕ ꯑꯉꯥꯡꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤꯡꯗ MA ꯏꯀꯣꯅꯣꯃꯤꯛꯁ ꯇꯧꯕ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯠꯄ ꯑꯉꯥꯡ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯃꯌꯥꯝ ꯑꯃ ꯁꯤ ꯎꯖꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯑꯒ ꯄꯣꯔꯝꯗ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯨꯈꯠꯆꯔꯤꯕ ꯂꯦꯚꯦꯜꯁꯤ ꯌꯧꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯗ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪꯈꯛ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯑꯃ ꯑꯣꯏꯅ ꯑꯐꯕ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯑꯃ ꯁꯦꯝꯕ ꯉꯝꯃꯤꯀꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯕ ꯃꯦꯗꯥꯝ ꯉꯁꯤꯁꯦ ꯑꯩ ꯁꯪꯂꯞꯄ ꯑꯝꯇ ꯉꯥꯏꯖꯔꯒꯦ ꯉꯁꯤ ꯃꯐꯝ ꯖꯒꯥ ꯁꯥꯔꯆꯔꯤꯁꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯆꯍꯤ ꯉꯁꯤ ꯆꯞ ꯆꯥꯅ ꯐꯥꯕ ꯅꯨꯃꯤꯠꯅꯦ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 3ꯁꯤꯗ ꯉꯁꯤꯁꯦ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯍꯥꯟꯕ ꯐꯪꯖꯔꯤꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝꯕ ꯍꯣꯝ ꯑꯃꯗ ꯑꯩꯅ ꯃꯇꯦꯡ ꯇꯧꯖꯕ ꯉꯝꯃꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯇꯨꯡ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯃꯦꯗꯥꯝꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯒꯨꯝꯕ ꯑꯃ ꯉꯁꯥꯏꯒꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯃꯌꯥꯝ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯨ ꯎꯕꯗ ꯃꯦꯗꯥꯝꯒꯤ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯁꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝꯁꯨ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏꯁꯨ ꯐꯥꯎꯕꯗꯤ ꯐꯥꯎꯕꯤꯔꯝꯒꯅꯤ ꯑꯗ ꯀꯔꯤ ꯑꯍꯦꯟꯕ ꯊꯃꯣꯏ ꯐꯥꯎꯕꯤꯕ ꯂꯩꯕꯒꯦ ꯑꯝꯇꯪ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯒꯣꯔꯃꯦꯟꯒꯤ ꯐꯟ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯐꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯔꯗꯔ ꯁ꯭ꯇꯗꯤ ꯇꯧꯅꯅꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯃꯤꯅꯤꯃꯝ ꯑꯦꯃꯥꯎꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯐꯪꯉꯒꯁꯨ ꯑꯩꯈꯣই ꯏꯔꯤꯒꯨꯂꯔ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯈꯔ ꯌꯥꯝ ꯄꯤꯛꯄ ꯃꯤꯅꯤꯃꯝ ꯑꯦꯃꯥꯎꯟ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯈꯔ ꯍꯦꯜꯞ ꯇꯧꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ
ꯑꯉꯥꯡꯁꯤꯡꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯗ ꯃꯌꯥꯝꯒꯤ ꯁꯣꯜꯗꯣꯛꯀ ꯂꯣꯏꯅꯅ ꯍꯦꯟꯅ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯣ ꯊꯝꯖꯒꯦ ꯃꯦꯗꯥꯝ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯂꯩꯔꯤꯕ ꯍꯣꯝ ꯀꯌꯥꯁꯤꯡꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯉꯁꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯈꯔꯪ ꯇꯧꯖꯕꯅꯤ ꯃꯌꯥꯝꯒꯤꯁꯨ ꯉꯝꯖꯕ ꯈꯔꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯍꯥꯏꯖꯔꯒ ꯑꯩꯁꯨ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯍꯣꯏꯒꯤꯁꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯂꯣꯏꯅꯕꯤꯗꯅ ꯃꯃꯥ ꯁꯛꯇꯝ ꯂꯩꯔꯤꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯇꯧꯕ ꯉꯝꯕꯣꯏꯗꯕ ꯍꯥꯏꯖꯔꯒꯦ ꯅꯣꯡꯁꯨ ꯆꯨꯕꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯝꯕꯤꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦ ꯃꯐꯝ ꯖꯒꯥꯗꯣ ꯌꯧꯔꯨꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯝꯖꯕ ꯈꯔ ꯇꯝꯃꯨꯔꯕ ꯃꯇꯨꯡꯁꯤꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯉꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝ ꯖꯒꯥꯗ ꯆꯠꯂꯨꯕ ꯃꯇꯝꯁꯤꯡꯗ ꯑꯃꯔꯣꯝꯗ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯐꯝ ꯖꯒꯥꯗ ꯌꯧꯔꯨꯕ ꯃꯇꯝꯁꯤꯡꯗ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃꯕꯨꯗꯤ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯐꯤꯜ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥꯗ ꯌꯧꯔꯨꯕ ꯃꯇꯝꯁꯤꯡꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯑꯣꯏ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯀꯌꯥꯁꯨ ꯂꯩꯍꯧꯋꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 6-7 ꯍꯦꯟꯅ ꯐꯃꯨꯡꯗ ꯀꯨꯜꯂꯒ ꯂꯩꯔꯕ ꯀꯅꯥꯝꯇꯅ ꯃꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯖꯒꯥꯗꯨ ꯀꯤꯌꯥꯔ ꯇꯦꯀꯔ ꯂꯧꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯖꯒꯥꯁꯨꯗ ꯂꯩꯔꯝꯃꯤꯕ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡꯗꯨ ꯎꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯈꯟꯖꯔꯛꯄ ꯂꯝꯕꯤ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯤꯀꯨꯞ ꯑꯣꯏꯕꯒꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯇꯧꯋꯦ ꯑꯁꯤꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯒꯥꯔꯤꯁꯤ ꯊꯧꯔꯒ ꯆꯠꯄꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯆꯠꯄꯤꯌꯨ ꯀꯅꯥ ꯂꯩꯖꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯇꯦꯡ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯁꯤꯡꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯥꯡꯖꯔꯣꯏ ꯑꯗꯨꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯗꯥꯟ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯌꯨꯝ ꯌꯧꯕꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯌꯥꯝ ꯌꯨꯝꯗꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯂꯩꯔꯝꯃꯤꯕ ꯏꯆꯜꯁꯤꯡ ꯏꯅꯥꯎꯁꯤꯡꯗꯨ ꯎꯕ ꯃꯇꯝꯁꯤꯡꯗ ꯊꯃꯣꯏꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯤꯜ ꯇꯧꯋꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯃꯐꯝ ꯖꯒꯥꯗꯨꯗ ꯂꯩꯔꯝꯃꯤꯕ ꯄꯨꯟꯁꯤꯔꯣꯜꯗꯨ ꯎꯔꯕꯗ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯏꯅꯥꯎꯁꯤꯡ ꯏꯆꯜꯁꯤꯡꯗꯨꯅ ꯃꯐꯝ ꯖꯒꯥꯗꯨꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯁꯤꯡ ꯑꯃꯗꯤ ꯁꯤꯁꯇꯔꯁꯤꯡꯗꯨꯅ ꯇꯧꯕꯤꯔꯒ ꯁꯦꯕꯥ ꯇꯧꯕꯤꯔꯒ ꯂꯩꯍꯧꯒꯗꯧꯕꯗꯣ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯄꯦꯟꯕ ꯑꯃꯗꯤ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯤꯜ ꯇꯧꯋꯦ ꯃꯐꯝ ꯖꯒꯥꯗꯨꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛꯇꯨ ꯎꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯩ ꯉꯁꯤꯒꯤ ꯑꯁꯨꯝꯂꯕ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯀꯠꯊꯣꯛꯆꯔꯨꯕ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯕꯅꯤꯅ ꯂꯧꯖꯔꯒ ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯩꯅ ꯂꯧꯖꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯃꯇꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯂꯩꯇꯦ ꯃꯇꯝ ꯂꯩꯇꯦ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯦꯅ ꯇꯠꯇꯅ ꯍꯥꯏꯕꯤꯌꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯕ ꯃꯤꯀꯨꯞ ꯑꯩꯒꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯅ ꯉꯁꯤ ꯆꯠꯆꯔꯨꯕꯗ ꯊꯦꯡꯅꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯐꯦꯠ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯒ ꯊꯥꯒꯠꯆꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯃꯁꯤꯃꯛꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯁꯥꯕ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯄꯣꯄꯨꯂꯦꯔꯤꯇꯤ ꯆꯥꯅꯕꯒꯤ ꯂꯦꯚꯦꯜꯗ ꯁꯦꯝꯖꯕ ꯅꯠꯆꯗꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯊꯃꯣꯏꯗꯒꯤ ꯈꯨꯗꯣꯜ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯏꯅꯥꯎꯁꯤꯡꯗꯒꯤ ꯈꯜꯂꯒ ꯇꯝꯖꯔꯨꯒꯦ ꯈꯜꯂꯒ ꯇꯝꯖꯔꯨꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯊꯝꯖꯒꯦ ꯃꯐꯝ ꯖꯒꯥꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯖꯒꯥꯗ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥꯁꯤꯡꯗ ꯃꯌꯥꯝꯒꯤ ꯉꯝꯖꯕ ꯃꯤꯊꯥꯏ ꯑꯃꯇꯪ ꯑꯣꯏꯇꯥꯔꯕꯁꯨ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯃꯐꯝꯗ ꯊꯝꯖꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯕ ꯑꯩ ꯚꯤꯗꯤꯑꯣꯅꯆꯤꯡꯕꯁꯤꯡꯗꯨꯁꯨ ꯑꯩ ꯁꯦꯝꯃꯒ ꯑꯩ ꯊꯥꯒꯠꯆꯔꯒꯦ ꯃꯇꯝ ꯊꯕꯛꯁꯤꯅ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯝ ꯆꯥꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯦꯟꯅꯔꯒꯗꯤ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯐꯝ ꯖꯒꯥꯗ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯗꯨ ꯎꯔꯨꯕ ꯃꯇꯝꯁꯤꯡꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩ ꯃꯤꯂꯨ ꯄꯤꯔꯥꯡꯁꯨ ꯌꯧꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅ
ꯃꯐꯝꯗ ꯄꯨꯟꯕꯒꯨꯝ ꯇꯧꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯁꯣꯏꯗꯅ ꯆꯠꯄꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯃꯌꯥꯝꯅ ꯉꯝꯖꯕ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯅꯔꯁꯤ